Akashvani Imphal R.K.Gorani na pau pazari ahanbada maruiba pau Englishini kunmagi oina National Cooperative Development Corporation Regional Award for Cooperative Excellence and Merit in Thopagi Thorum Hauzik Imphal da pangthokli Security akan masisal thorangaloi na National Highway Contractoreta nongmada tangai patra chaba polam sing puba gari chani marpumapan jiribamdagi Imphal tamna thorakre Senba chai desani kuntaru kuntaret ki budget amso sel thongi thorang sing matang na khanana bangasi Pradhan Mantri Narendra Modi na economics amasung Niti Aayog ki subject matter expert sing unagadauri amasung Griha Mantri Amit Shah na hairi Assam yon awang nupot raja sing da santi amasung saukhatpa purak pangamle Manipur da laiba Farmer Producer Organization APO yauna Primary Cooperative Society sing da ing isingani kun mangagi oina National Cooperative Development Corporation NCDC Regional Award for Cooperative Excellence and Merit in Thopagi Thorum Hauzik Imphal gi Lamphel Patta laiba ICM gi conference hall da pangthokli mana singasi Malang International Year of Cooperative isingani kun mangaga mai lainana pibani Cooperative Society gi register W Ibol singna mana ase khusinnagani Manipur apun bi saktam sagat pada Comrade Irawat amasung Comrade Irawat ki political journey have hiramda ngang ngi satharapa miyang mifam ngasi Manipur Press Club taloi silagani mifam ngasi All India Youth Federation amasung All India Students Federation Manipur State Council na punisin bani Manipur tare subachinga ningsing mifam CPI Manipur State Council Observation Committee na sinduna ngasi singjami singa mathakta leiba CRYD hold the pangthokli numit asi Manipur College Alumni Association nasu jingalam pakta pangthokhi NK Sana Jaba Memorial Trust na sinba NK Sana Jaba gi mapuma panchu mamapo kumon thorom hauzi Imphal gi Palace Compound level lamya mesangle na pangthokli tharmodu NK Sana Jaba gi maphamda laikatuna ikai khumna utki tharmodu mari leinana NK Sana Jaba Memorial Trust ke Secretary El Jadu Mani na hai NK Sana Jaba matam amagi investigative journalism gi lamyan bani amadi Anoba Manipur amagi damak yumpham tholama misak amasuni mak inglising amga sama panipum mapan gi matamda matam adugi Manipur khonagi saktam sing ai bo ina phongdok tan miyam da khangan na bhonaramba misak amani hojiki matamas ta NK Sana Jaba gumba anoba Manipur am ohena bagi damak lamjing mangamba lusing basing tangai phadaba le haina mangna makata ki Professor Narim Sana Jaba Manipur subama po kumo thronga mai lenana Oja Sana Jaba Memorial Trust na sinbatara mari suba Oja Sana Jaba Memorial Lecture lesing kun manga ngasi Kanchipur da leiba National Research Center NRC haijangang kathel da pangthokli lecture asigi hiramna Constitution Government and the Manipur State Constitution Act lesing amga sama panipur taret a restoration highway oidi Raja sta nomoda tangai pitna changba polam sipoba gari chani marpumapan National Highway Contractorate Imphal jirbam lambi da Imphal tamna thorakre lambi asida gari chathok sasina apan mepi da naba security na akanba ngasel thorang lokhatli namaromda Manipur Police CRPF Forest Department amasung NCD apun bakang bo amana Kangpopi jila gi langkhong chingsang da lam eka kontram ngarom da tharamba popi pambe sinyan thatuna mangan kre apun bakang bo sna popi pambe sing thabda sinaba Kangposang tara ni thoi harbir tara humdoi napi hidak sing thumbe tara taruk spray pump amasung pipe na sing basing mai tharuk tuna mangan ki Security Force na sing amsu tapag sing na mapham sing da thiba hombagi thabak chathabada aina thingraba larolo pripal G5 ki nupe kaidar ama amasung nupa ama puna mi ani Imphal jila dagi fa ki India Med Department Regional Center Imphal na hairi ngasi Tamenglong Senapati Imphal West Imphal East Vishnupur Thobal Kaksing Churachandpur Fezoram sa Ukhrul jila gi mafam khada lechel kong na tharba yai hairi pibe masi lagle bunumini asidasu ohong balai roi tabi riba pawasi Akashvani Imphal dagini Senba chai leshani kuntaru kuntaret ki budget amasung sel thongi tongan tongan mathabak thorang sing matang na khanana ba Pradhan Mantri Narendra Modi na leibak asi saknai reba economics amasung Niti Aayog ki subject matter expert singa si New Delhi da unagadauri unaba duda Kendriya Seltu Mantri Nirmala Sitaraman su saru yagani ngasi pangthokadar mifam asida expert singa leibak asida hausi theneriba sel thongi samesya singi matangda Pradhan Mantri da paudam gani Griha Mantri Amit Shah na hairi Assam yon awang nupot raja singda santi amasung saukhatpa purak pangamle
Guwahati dangang tongan ba Sakwatragi project sangabagi thorum da wafamasi mang no phongdo kibani. Sri Amit Shah ma ki asawi khongsit lor matung ngarang numidang warum nungsuk Bengal da thungkre mang na rai jadu da handa pangthok kadaru Vidhan Sabha mikhagi mangoi nena Bharatiya Janata Party ki makok thong losing basing unaduna wafam kya khanaga dauri Griha Mantri na Vidhan kada pangthok pa doli mifam amadasu saru yagani. Leibag asing mafam ayam dalaisel kungna thaba amadi masina rail gari sing sathok chasin apan me pidi ba asigi yenglaga rail mantralay na akhanaba thawrang kya lokatle mantralay na Northern Railways, North Eastern Railways amasung North Central Railways ki General Manager singna makhagi division da jalaiba rail gari sing akupa paw loba amadi catering service matam sana pinena ba khangali Vande Bharat amasung Sadabdi Express ke rail gari sing matam sana chenena ba henba rail daba sing siam saduna thamnana ba sukhangan kre Bharat Land Ming so Assam Rifles na Arunachal Pradesh ke Sanglang Jila dalaiba Vijaynagar da helicopter yauna land mig exercise pangthok kre land mig exercise pangthok ki asi maroiba pandam di khudung thiba amasung manung hunjin basing mafam singda khudakta land mi thajin ba amasung operation tabwi thabak tharom sing fogat hanbani Defense Research and Development Organization DRDO na Saba Pinaka Long Range Guided Rocket Missile na Orissa ki Sanjipur da nga mai pang na sanging tawkre rocket asi kilometer sama kun hena sana kapayai ngangi sanging aduda DRDO na rocket asi pain ngeda masagi maike hongdo sen tarwa matung target jogong ngam kibani sana kapaya ba rocket asi hoje Bharat amne sinari ba Pinaka launcher de kaptuna sanging tawkibani kelinga sel mantri Rajnath Singh na missile asi mai pana sanging tawkibadu nungai ba phongdorakli Bharat nung sagi masayadagi may lawbagi capacity sahi asigi November da gigawatt chama kontra henkre kengi new and renewable energy mantralay na hai kumsi sahi asida nung sagi masayadagi energy lawbagi capacity asimamang sahi yang nabada sada nifumati hengatle mantralay na hai sahi asida scheme for development of solar park amasung ultra mega solar power project ki makada megawatt ising ahum hena puthopangamba solar park sing hawdokhi Laibag aski telecom security mapang kangkanaba sarkan anobo thausu tharang kyamrung puthokadori Pradhan Mantri gi Make in India Mail for the World haiba mangla ladu hena mapang kangkalhanaba pandamda tharang asi paket kadabani English ni putare ni punipan phapoda Bharat ki economy ase $1 trillion kuntaruk yoroba ya haina panari Andras jan anjang report ki matung inna Bharat ki per capita income asi $13 hele Central Bureau of Communication and Press Information Bureau na Indo-Tibetan Border Police kosam naraga Mimini ki oiba integrated communication amasung outreach program sikingi konu gangtok tangang pangthokre Bangladesh ki hanagi Pradhan Mantri amasung Bangladesh Nationalist Party BNP ki dosing bi Begum Khaleda Zia ngasi ayu angan bada laikhidre masagi sahi marfu sukre BNP ki dosing bi asi masagi anap amadigi Dhaka dalaiba Ever Care Hospital da laying duna lakhibani Pradhanmantri Narendra Modi na Begum Khaleda Zia la khida da awaba phongdorakli maki pausel da Sri Modi na hai Begum Khaleda Zia ase leba odi hanba nupi Pradhanmantri ni mahangna Bharat amasung Bangladesh ani kamrat afaba mari thamnana bhona rebasing adu ngasi su miyamna ningsingli Uttarakhand ge Almora jila ta thopa bus accident amada yamjode mi tare chide hairi thadok ase jila asigi bikhya sendagi Ramnagar Tamilaka bus ama lokha da tasim kibidigi thokibani State Disaster Response Force na asok pasing manang nagpa sarkar ge hospital amada layang naba pukhat kre Mukhyamantri Tuskar Singh Dhami na laibak thiba thawduk asida nungai taba phongdorakli Qatar ge duhada chathariba FIDE World Blaze Test Championship ni konmai ahanba nimita Bharat ke sanaroi Arjun Irrigation World number 1 Magnus Carlsen bu maitiba pikre championship asa round taram le sanakam matungda Arjun open section da maximum amasung February wanaga pun ahanba position da leiri Haujik aroibada maroi pau amuk hanna English ni konmai ki oina Nation Cooperative Development Corporation Regional Award for Cooperative Excellence and Merit entopugi thorom haujik Imphal da pangthokli Security akan bersesat thorangalo na national highway contractor ta nong moda tangai pina sama polom sing puba gari sani marpuma panjiri bamdagi Imphal tamna thorakre
Senbasi election control ke budget amasung sel thungi thorang sing matang na khanana ba ngasi Pradhan Mantri Narendra Modi na economist amasung Niti Aayog ke subject matter expert singa unagadawri amasung Gृह मंत्री अमित शाह ने हाईदी असम अवांग नुपुर राज्य सिंह शांति अमसुंग चौखटपा पुरकपा ngamle पाउलोई जरी